Manipur Top Channel की मैकेरी की मरोई भी पाउसिंग मियामना थमजगी अहानबदा अरामबाई टेंगोल न नोंमैसिंग थिनगलखरे अरामबाई टेंगोल गा मणिपुर की गवर्नर अजय कुमार बलाग थासिगी कुनगा मंगा राजभवन उनदुन वरी सनखरब मतुंगदा अरामबाई टेंगोल न ngasi लेंगाक तमसिंग यामलब नोंमै मरि तोंगान तोंगान पोलम सिंग कुसनखरे ngasi nungthil pung ahumlom tabada arambai tingol gi thomisingna nongmai sing gari mapor ahum mari rom da haptuna puraklaga imphal gi first manipur rifles complex da lenga to kusinaki ngasi arambai tingol no kusinaki ba nongmai pun sani ga nifu kutaruni maira pai bisingsu nongmai kusinabi gi thora madu da seru gyaki nongmai kusinabi gi thora madu da witness oina ba lenga ki mekai gi seru gyana ba khangalakpadagi ni haiduna all manipur bar association gi president advocate tomsan lusing ba advocate sing taragi saishu gi chairman su oriba senior advocate khaide mani high court bar association yaun tungan ma khoirambal kaithil nu pi lup kya gi mi kharasu seru gyaki thawra madu da ministry of home affairs ki mitsing army bsf amasum crpf ki mitsing amasu manipur police ki makok thongbu officer sing su seru gyaki ngasi Shinarakiba Nomai Singadu Masing TV Gitavak Numidang Pung Taruk Taramdai Pawsataki. Nomai Singadu Arambai Tingol Gitomisingna Kushinaram Lavamatunga Tulakiba Arambai Tingol General Headquarters Ki Corps of Military Police CMP Commissioner Waikom Manindro Manganhai. Governor Gawaris Hanaduna Yanavigi Matungina Nashinomay Masum Atay Kulai Sing Kushinabani. Manindorna Pundokibagi Matungina Arambai Tingolna Thamkiba demand mangagi matana yana khibadagini amadi koki singna taliba separate administration khakpiroi habigi yana bamagi makhada nomai singa jikushinabani Manipur santi amasum development purakna bahonabada arambai tingol Manipur police mating pangduna puna hotnamina ba haiba conditions Manipur gi governor da thambagaloinana yana khiba haina magna phongdokhi Magna hai Manipur gi singkhong singyada lariba maitei singi yum singamasum miyoi singbu central amasum state security force singna asu angam amata yahundana thamgani haibigi matangda sukyanaki nongmai sing lengak to kusinakraba matungda kariguma kuki singna maitei da nongmai amungana kapsilaktuna asu apan thokwan mana singbu pamdam thakdoksa tharaklabadi arambai tingol amuhana kuki singi matakta khut handuna thabaksa tharakpada lengana athingba pidabaga loinana ayaba pigadabani haibigi wapam manipur gi governor ga yanakhi haina magna phongdokhi arambai tengol amasum belas volunteer force nangasi numai khusinaraba matungda general amnesty pinawigi wapam manipur gi governor da arambai tengol thamkhi haina palladuna volunteers sing nongmai khusinaraglabadi maral sing kopi gani haikrabana lenga ki mekai ki kari karamba thaurang lokhalakpagi haiba arambai tingol ni yamna kupni yengchin ki gane ki arambai tingol na hanagumna uniform setuna lambi sorok satpada lenga ki mekai di athingba mata pihandaba haibigi wafam manipur gi governor ga unakhiba duda thamkhiba wafam singadur yana ki haina magna phongdokhi ngasiga arambai tingol gi thaumi singna nomai khusinabagi thawrama duda witness oina serugya ki all manipur bar association ki president puyam tomsan hai arambai tingol gi thaumi singna nomai sing lengak tanga si khusinakhi ba si manipur da santi purakna pagi afaba khudama mani haina lawi masina manipur da santi purak pasu oisanu magna hai hausuk president rule manungda lenga ki mekai gi peace committee semdra manipur da peace purakna bigi khongthang paikhat pa mathok tai prajana lengak ta thajarak ta ba sikurakli President rule laglaba matungda miyamna lenga ama lairi haibigi thajib pukhonba mathok tai tampaklamda arambai tingol ki maikei gi manipur santi hanjinana bu khulai kya lenga kusinakhi ba sigumna singi volunteers singi maikei gi su nomai sing lenga kusina ba mathok tai amadi nomoni gi manungda sungsoi soidana singi maikei gi sinarak pasu oisanu haina amba gi president tomsana phongdokhi nomai kusinabigi thoramadu witness oina sarugya khiba taragi saisu gi chairman su oriba senior advocate khaide manina hai Maitei singna masagi lantu mamasum punsi kanjana ba khungak pa haina maitei volunteer arambai tengol si tholakibane arambai tengol na imaleba manipur kanana ba maitei jati kanana ba tangai fadana khulai pai kibane manipur da santi purokna bigi khongthang ama arambai tengol na lengak ta nongmai khusinakhi ba sigi witness oibiu hairakpadagi ngasigi nongmai khusinabigi thoramna sarugya kibane arambai tengol na lengak ta nongmai khusinaba si manipur da rule of law ngakna santi purokna bigi asoba khongthang amani haina senior advocate khaide mani na phongdokhi arambai tingol gi thomi singna manipur gi governor na khulai sing sinarak na bakhan khiba numit tare nigi matamadu gi manungna puksial sing numai sing khusinarabadi masagi maral sing kokpi gani hai kiba leibna ngasi numai sing lengar khusinaraga arambai tingol gi mathakta leiba NIA police amasum atai agency singna lokhatpa case khudima kokpham thu emadi arambai tingol gi puksial singbu mataw adu bulengan ikai khumnaga daban haina khaide mani na phongdokhi
Singi nungmai paibisingnasu atupa matamda makoina pairiba makhal kyagi nungmaising punamak lengakta pikatpham thoi haina khaidemanina phongdoki nungmai khusinabigi thoram madu saruk yaba lakiba khwerambal kaithil phambi imasingi lusingbi laishram meman hai Manipur haukiba sahi Englishing aniga kungo humduigi me ahumdigi koki kulai paibisingna Manipur gi singkong singyada kundaba maitei singi kunsingda nungmai kapsindun attack sa tharakpadagi isanga thoksanaba maitei kun ngakpa haina thulakibani koki kulai paibisingna maitei gi kunsingna landarakpa matamna state amasum central force na maitei kunsa singbu ngakpi senbidabadigi mathwai khubakta haptuna kun ngakpa haina saitu watu paidun ahanba thulakibani ki Ipai puna thambinaba Manipur ga punba saktam amasung ngamkhaibu ngak senanaba kun ngakpa haina thulakibani madi maitei isai susingna hingsa pamdabna lengana hairakpa Manipur santi hanjinabigi wapam maduda thajaba thamduna nomaising lengata khusinabani haina su laishram memana phongdoki Amaromdana More lambi gi matungda Dimapur lambi gi su ngarang sidokre More lambi da miscreant na lona yadaba mongna tax lawnaba saduna thabak toramba sangsing security force na sidokraba matungda ngarang su manaba makhalgi sangsing kangpokpi district sidokre ayu angan madiki chatharakwa sangsing amasum bunker sing sidokpagi thabakta apanba pirakpa miyoi taruk fagalaga police sinakhiari Governor Ayuk-Kuki Balana numit tarenigi manungna illegals oina paibu khulaising thingalangnaba matam thakibaga loinana national highway sing apan mayawduna satpa yahananaba thabak singla kholagani haina phongdokiba matungda Imphal More lambi amadi Imphal Dimapur lambi da saramba illegal tax lawda sijanaba sangsing amasum bunker sing sidokpagi thabak sing chatharakibani Ngasayok pung marirom tabada masing yamlaba Central Force ki personnel singna Kangla Tongbi amasung Kangpokpi ki marakta Imphal Dimapur lambi National Highway 102 gi gamgi phaida leiba illegal tax lawbada sisinaba sangsing amadi bunker sing bulldozer na singba asoba mission sijanaduna sidoktuna takhaki yamlaba koki nupi amasung nupa sing thulaktuna security force chatharakliba thabak sing adugi mayokta irang horakpaga loinana thingnaba honnarakhi Security force ki kangbuna athingba pidanaba khangalabasu yadana sidoktana irang sagalakpadagi irang sagatpada yawba miyoi taruk lokhalaga makhataba thabaksing lokhanaba police sinakhiari panmayabri haukiba sahi 2023 gi May 3 Sushampurdagi horaklaga Manipur gi tungan mafamsingda sandorakhiba irangda gamgi phaida khulai paibe singyano koki nupi singamadi nupa singna thulaktuna arakpa gari sing check tawba loinana gari singi miyoishuna ki handuna yamlaba sanpham sing nam haduna lakhotuna lakibani illegal tax lawbada sijanaba bunker amasum sang sing thugaibagi thabak sing ngasi ayuk pung 8 da lusinki panmayabadi Thasigi Taragatrete Imphal More lambi ki Kaksing district ki manungsanba Paleldagi More taba lambi ki Tengnopal phawba ki marakta leiba koki anti social elements singna illegal tax lawbada sisinaba sangsing Assam Rifles ki kambuna sidokibani Amaromdana sen gi demand pidnaba khankhre Kangpokpi district loni yadaba lupsingna police personnel singna sen gi demand torakpada pidnaba mari lenaba punamakta district SP na khankhre Kangpokpi gi SP Manoj Pravakar nang sithokibu official loiba sirol manhai loni yadaba organization singna police personnel singna sen gi demand tawre haibagi paulaire Asigumba sel gi demand torakpa sida pidanaba Kangpokpi district police ki range and file da SP na khanki kariguma mathau tarabadi police personnel singni SP office ta paw phorangnaba sirol aduna khanki Amaromdana koki NP na governor ga AT ga wari sanabagi pendaba phungdoktuna Wahang kya hanglakli Governor Ayuk-Kuki Balan Arambai Tingal ga wari sanakibadubu koki NP na condemn tawbaga loinana koki NP na governor Wahang kya hanglakli Koki NP Manipur na thokpa sirolamada National Investigation Agency NIA na investigation sa thariba miyoyamaga karigidama governor ga unaduna wari sanabano English nganiga kungo humdoida khulai lising manga amadi yamlaba immunization kya luttokiba dugi matangda ngasi pawba lengana investigation sa thadrabasu English nganiga kunga marida kauktur ka thokiba thawdo dugi matangda di NIA na karigidamak thuna yang investigation sa thabano koki nupi singu phi thongdana parrot Salan kibaki thawdo adugi matangda CBI na ngasi phawba mifami punamata tawdriba karigino Manipur police na mitai militant sing phana bigi matangda kari karamba concrete oiba action lokhalabagi haina koki NP na thatorakpa chirola sinanglakni Siola duna makhatan hai governor na Arambai Tingkol unaduna wari sanakibagi thawong sina governor na ing tappa hanjilakna bani hai duna pekhalakli thabak thong kya sida thajadabagi Wahang kya koki miyangi mafamda pok-halle
Kokizau community ki mathakta crime satakhiba miyoising athupa matamda India lengangna phaduna moral gi matungina serak pigadabani hainasu Kokiin pina India lengangta taksilakli amaromdana Mizoram AIDS ki makon hoiri India HIV AIDS na naraba miyoising gi laidi bisang ki Mizoram 0.2% hena laina asin naba thingnare haina media sin report tawri Mizoram gi health minister Lalilpuina Mizoram da HIV AIDS na nabagi sang wangkhalakliba si thiengna bagi damak lawmakers na akan mathabak paikhatuna laina subi state sidigi muthatuna inkhalakliba na harul singbu tinjang kaijang dana bagi damak concrete oiba khongthang ma lokhotba mathok tai hen phong dokre haina report tawri AIDS ki matang Mizoram gi INPR conference hold Mizoram legislative forum na MSACS ka pun pangthokiba miphamada minister Lalilpuina wapamasi phong dokhibani MSAC की प्रोजेक्ट डायरेक्टर डॉक्टर जेन आर राटेल फोंदोखिबदा हौजुक फावर मिजोराम दा HIV AIDS ना नारबा मियोय लिसिंग कुंथ्राग निथुय के सनीगा मार्फ गोतरे थेंगरे सई सिगी जनवरी फावबदा मियोय लिसिंग मंगागा चंगागा तारागा मथुइना अदुना लेखित्रि हौखिबा सई इंग्लिसिंग अनिगा कुनगा मरी दगी सलीबा सई सिगी जनवरी फावबदा पुना मियोय लिसिंग अमगा सत्रेका हुमफुगा मपन लाइना आसिना नौना नाबा थेंगरे हाइना मिफमदुदा महागना मखाताना फोंदोखि Manipur University की गेट नंबर 1 का नकनन लैरिबा क्यामगई मानिंग लेकाय दे लैबा Venetia Boarding and Tutorial Center की अनोब एकेडमिक सेक्शन 2025-2026 की एडमिशन फॉर्म थाजबा होसरे क्लास 5 तगी क्लास 10 फावगी तमलेबा महारोय नुपा मचा सिंखक तगी ओइबा बोर्डिंग असिदा थंबीदुना एक्सपीरियंस लेरबा ओजासिंगी गाइडेंस की मखादा अदोमदोंगी इसासिंगबु असंगबु खुनायमगी असंगबा युम्बी अमगिदमा होनजबगी खुदोंसाबा सिलोबि हौ हेन नुंगाइबा पावमना स्टैंडर्ड रोबोट कैथोलिक प्रीमियर इंग्लिश एकेडमी MI एकेडमी न सिंगबा छात्र सिंगी दमक मफम सारबा बोर्डिंग असिदा फ्री ऑफ कॉस्ट ता बेन की सर्विस थमजरी लोइना CCTV कैमरा ना सिक्योर तोरबा कैंपस असिदा एकेडमिक ता नतना angang sing sanaba madi extra curriculum activity singi kudong sa phangbigan meritorious oiraba satra singi damakta 100% scholarship ki kudong sa su phangbigan relief camp da riba kudong sa draba mahairoi singi damakta su 50% ki scholarship ki akhanaba sit khara su thamjari akhanaba sit oiba maramna hana lakpa satra singda hena kudong sa pizagani akupa morog damak haujum ngasima contact topiro 6909918320 natragana 9362115909 da haujuma contact topiro makasa tharakpoina panam pausigi editorial myam na thamjagi India kaibi yaba lanjau lakada pamali Manipur kananaba thaudang lominabigi siraba tanja haibadu ngasimak mangla taduna leiraba lamdam ama haibadu ngasigi yelomi oiriba sterasigi miyamni haibasi yelomi singna khangnaraba su masagi kanaba thiduna leiriba ngasigi lamdam asigi mihur oina thagatuna kakhraba MLA singnadi khangsinadana leibagum tawriba simakti Manipur gi yelomi miyamgi oinati yamna leibak thibani amaramna tuson masonaraba suspended animation thamduna PR salaiba matamna leiriba Manipur gi MLA maru oina yellow furuk ki MLA singasina ngapro mamaida khujina siktuna leibaga manaraba matamsida karamba pambai thiraga nauna karamba MLA mabu CM oina khanga dauri haibagi wahangna Manipur gi miyamna maru wahang oiduna hauji phong sana leiribani Nakala maramdana Manipur gi tampak yellow missingna khulnga paisa sing phaba yaro hena laurakpa tha kya surabagi haibadunga sigi lamdam sigi miyamna khangnarabani aduga kari maram gi khulnga pa tholakhibano haibagi kholauna Manipur sinthungna paktaknana lepa leitana lauduna hujik leiribani asigumlaba state sigi imaivel ise isal sing maira paibi sing sigi kholausi democracy satpa laipa ama oiriba India lengangna tabi daba manbagi thawong sathaduna leiriba simakti democracy satpa laipa amagi citizen oibigi wontok leitabaga sapmanare haibada haimamba thokle khali maramdi haukiba kumja english ngani ga kungo humdoi gi me ahumdagi mitei singda atamna landarak mitei gi yung kai mai thadokpaga loinana mihat mipun sa thariba kokinar ko terrorist singi khutagi Imalebak Manipur amadi ningsingba thoktraba matamdagi leiraklaba yellow missing amadi kanglaipak ki apunbagi saktam kaidana kanabagi dama thawai khubakta haptuna kathokpaga loinana thauna phana iraipak kanana bohonariba samjaraba kanglaisa singasi India lengana
ꯐꯥꯐꯝ ꯊꯣꯛꯇꯦ ꯈꯟꯕꯗꯒꯤ ꯉꯁꯤꯒꯤ ꯀꯪꯂꯩ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯂꯥꯎꯐꯝ ꯊꯣꯛꯄꯒꯤ ꯂꯥꯎꯕ ꯃꯔꯝꯅ ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯃꯣꯏꯁꯦꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯜꯂꯕ ꯃꯇꯝꯗ ꯑꯃꯗꯤ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯊꯤꯡꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯕꯨ ꯀꯥꯏꯗꯅ ꯊꯝꯅꯕꯒꯤ ꯃꯄꯨꯡ ꯐꯥꯕ ꯊꯕꯛ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯂꯧꯈꯠꯄꯒꯤ ꯈꯨꯗꯝ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯁꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯇꯥꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇꯗꯨꯅ ꯑꯔꯥꯟꯕ ꯇꯧꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯨꯀꯤꯁꯤꯡꯕꯨꯅ ꯀꯟꯈꯠꯄ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗꯕ ꯃꯑꯣꯡꯒꯤ ꯏꯟꯗꯤꯌꯥ ꯀꯥꯏꯕ ꯌꯥꯕ ꯂꯥꯟꯖꯥꯎ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕ ꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯊꯝꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯇꯦꯟꯕ ꯄꯥꯎ ꯈꯔꯅ ꯃꯣꯗꯤꯒꯤ ꯕꯦꯆꯂꯔꯁ ꯗꯤꯒ꯭ꯔꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯗꯤꯌꯨꯅ ꯄꯤꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯣꯟꯅ ꯑꯣꯔꯗꯔ ꯔꯤꯖꯥꯔꯚ ꯇꯧꯈ꯭ꯔꯦ ꯗꯦꯜꯂꯤ ꯍꯥꯏ ꯀꯣꯔꯠꯅ ꯉꯁꯤ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯟꯒꯤ ꯑꯣꯔꯗꯔ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯕꯦꯆꯂꯔ ꯗꯤꯒ꯭ꯔꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯣꯔꯗꯔ ꯑꯗꯨ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ ꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯔꯥꯏ ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯀꯣꯔꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯟꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯅꯥꯀꯜꯗ ꯊꯝꯂꯕ ꯃꯇꯨꯡ RTIꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯃꯈꯥꯗ ꯍꯪꯂꯛꯄ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯗꯨꯗ ꯔꯤꯖꯥꯔቬꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠꯇ ꯔꯦꯀꯣꯔꯗꯁꯤꯡ ꯎꯠꯄꯗ ꯑꯣꯕꯖꯦꯛꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯏꯔꯤꯕ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯔ ꯃꯍꯦꯇꯥꯅ ꯀꯣꯔꯠꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯀꯨꯝꯖꯥ ꯏꯪ 1959 ꯕꯦꯆꯂꯔꯁ ꯑꯣꯐ ꯗꯤ आर्ट डिग्री लई हाइन थमलकली दिल्ली हाई कोर्ट की जस्टिस सचिन दत्तना पार्टी अनी की मैकेदी की वफम सिंह तारब मतुंग कोर्ट की राय अदुगिदमक्ता रिजर्व तौदुना थमख्रे हारी CIC की ऑर्डर अदु नीरज कौबा मियोयमना कुमजा इंग 1959 की दिल्ली यूनिवर्सिटी बैचलर्स एग्जामिनेशन दा नरेंद्र मोदी ने यूनिवर्सिटी असिदगी डिग्री फंकी हाइबगी अकुप्पा मरोल सिंह अदु RTI की खुथांग फंगननब एप्लीकेशन थारकपनी मरम अदुना CIC ने दिल्ली यूनिवर्सिटी दा इंस्पेक्शन अमसुम पब्लिक इन्फॉर्मेशन ऑफिसर की वरोल सिंह अदु यंगसिनना बाहिरखि हाइनसु पाउसदा मखाताना पलकली अदु अटेंडर नसुम म्याम थमजरमगी हौजिक ओइनदि म्याम पाउस मतांसे लुसिनजरगे मसुम म्याम पुना नौबा अपडेट ngamiनसे